Hi, mayam pumnamakpu khurumjari. Ngasidi video amakak puraga lakchare. Video asi karamba makhagi video no haiba matamda ai mayamda adum share tawjarake haijarake. Ado aina haidringai mangoina na haiba tare ai mayamda mayambu thagatpa phongdokchari mayamna nungsibibedagi mayamna aibu 50k subscriber yauba ngamhanbibase aduki matik ai haraujai yam nungaijai ado mayambu ai haningai leitana thagatpa phongdokchari ado video ase kainone aina mamangi video da haijaki aigi 50k subscriber henge oba matamda event ama sanase haibadi aina aigi subscriber singda aina wahang hangjaraga subscriber singna paukhum pibira aga ai paukhum pibirakpa achumba subscriber singdo amuk select tawjaraga aina ahum khatang khangatchagani ado ahum se khangatlaba matungda aina give away makhak tawgi haina khanjai adugi video ne ngasi aina puraga lakchari base ado aigi personal oi bahai tare aigi waridi aigi subscriber gaina kashu khangba nate adu oragasu aina wahang se aigi matangda hai tare aigi matangda ai subscriber sing sida aina hangjaga doine ado subscriber sing na pakhumje akogi adum blindly pirakpa yaba hai tare si aina khanjabane adum blind pirakpada adum compulsory adum chumbadi yaugani na ai khanjai ado ai wahang khara hangjage aigi subscriber singda ado lairiba aigi subscriber pumnamak aigi yengbiriba viewer singna loina saruk yabiba yagani ado mayam ai wahangje hangba haujara age yamna simple oiba ngakdani mayamna adum guess tawraga khumakpa matamda sungsoi soidana chumba yaugani haina ai asa thamjai ado ai question se hangba haujara age aina khitang ithoga thamjabane ahanba question haitare aigi favorite color aina khwaidagi pamjaba machu se kari oiramgani haina aigi subscriber singna note tawsanbiro question se note tawsanbiro aigi favorite color aigi na khwaidagi pamjaba machu karamba oigani habado mayamna haibiro aduga ani suba question haitare ani suba question sina aigi rasi aigi zodiac sign haitare aigi rasi se kari oramgani haibado mayamna simaga note tawsanbiro blindly kumapada soidana achumba yaugani haiba ai thajai aduga ahum suba question sina ne aina khwaidagi pamjaba henjang haitare henjang hairaga aigi subscriber singna chicken thongba natraga nga thongba sigumbadi haibirakano kaigino haitardi chicken haise adum mi pungpukuri loina pame aiju dum pame nga haira nga se dum pami ko ado nga se nataba haitare chicken gumba nga gumba meat gumba sigumba se nataba samna da kangsoi saugri kana leidana sigumba sido oina haibiro aduga question mari subasina aigi pokpa numit aise kari numita poom gadauba mange aina mamangi video daga aina example doina pizza kibedo aise kari numit poom gadauba mange ado answer pirak pa yawi ko aigi hane mamangi video da ado achumba khara di yawe ado aina haidoktra bane stage da por age sigi question answer sida sigi giveaway gis da aina pujar age na aina answer do haidokta ne do achumba mi di khara dum yawe aduga question namana last ki question hai tare question number 5 sidi aina mayam da hana answer loina pithokraba ngaktane sidi aina mayam da chance ama khak bi ba hai tare ko pithokraba ngaktane question je kaino harakanda aina mamangi Q&A da aina answer je loina pi grabane ba ado question se aina tamakpa aigi school hai tare aise school karamba school ta tamake habase sisimaga laire ado ai amuka hana makoktagi ai question manga se ai mayamda mo remind tawjaramge mayamna note tawsanbiyu question manga se ai makoktagi mo haijarake ahanba question aina khwaidagi pamjaba machu ama khatang pibiro answer angau ba haibe ai angang ba haibe mayamna aina karamba pamamgani habdo aduduma pibiro ani suba question na aigi rasi se kari oramgani laidana makhan mayam laikredana rasi haraga mithun adagidi brisik kana mayam laidana adudagi aigi rasi se karambo oigani adum haibiro khalaga achumbado pakhum pibiro chumrai yengase ahum suba question na aina khwaidagi pamjaba ensang sida aina haijakibado meat kumba se haibira ano nga thongba chicken thongba sumba sangagi sida haibira ano atopa ensang do aina haibiro aduga mathangi mari suba question na aigi pokpa numit aise kari numita poklam gadaba mange habdo
aduma haibirao manga suba question na aina haijakibido aigi school gi maming aise karamba school da tamake aduma ga haibirao aduga aigi subscriber singna answer se pibirakpa matamda ngasagi 1 2 3 4 5 laigre ko jaisida 1 haraga answer tharaga hamba color hagibanina waribo example black hare khalase second ge question kaino aigi rashi da samna habada mithun ga hare mana 1 2 haraga answer 1 2 3 4 5 mana adumai thabiro o aduga answer question manga sida yam drabada question ahum di chum bira o manga mak chum drasu yai manga sida ahum khatang chumba orasu ahum se maximum hai tare ko ahum di chum bira o ahum chumba do ai adum select tawjagani adum khanjagani aduga loina na hayeng result out hai tare question and answer sigi aina hangjakriba aina subscriber singda hangzariba paukhum sigi answer se nongmama pura ngasi dagi horaga ko videos ai ngasi dagi thagatlani aduga ai numit nini phao ai matam pizage subscriber singda after 2 days da ai result out soidana tawjage aduga result out se tawa matamda adugi matik nungai gani hane khale achumba aigi subscriber mayam do aina loina lokhacharaga amuk aina mayam gi mamang da hai tare ai video semjarake adugisu mayam gi mamang da ai sungsoi dana ai lottery tawjage aduga laibak phaba aigi subscriber ahum khak ai khanjage aduga answer pibirakpa matamda su aigi subscriber singna phone number hapiramo phone number haptaragadi aina direct contact tawbado phangani na khanjai adumaina phone number su pibirao aina lottery hack tawraga hack khangbaga hai tare ko hack ahum hai tare aigi subscriber ahum se hack khanba matamda ai adum direct adum ai live call tawjarake aduga adugi video so isung soidana mayam gi mamangda ai semjarake ado yamna haiba haibitaba nungai wafam nachade sum aina mayamga kai hai tare mayam gi su entertain oina ba na aina sumaina aigi giveaway se sumaina tawjage na aina khanjaki bane ado aigi laibak phaba subscriber ahum se ai isa ga sungsoi soidana unaga doine ai yam haraugani na khalle ado subscriber sing khallaga aigi answer aina hangjakiba wahang sigi paukhum pibirao sungsoi soidana chumgani na khalle arai bangak tani adum khallaga blindly harakbada chumni na khalle kaigi noi tadi mamangi video da ko answer pirakpa yam yawe da myam chumme ba khangbra aduduna sungsoi soidana ai chumgani na khalle aduga wafam amana ai video se loidringai da ai mayam da wafam amtanga thamjaramge madudi ai bu nungsibibadagi hai tare ko aigi video sing FB pages pu hangbiri be chilnau singna video se thagat pirakpado download tawraga thagat pirakpa upload tawbirakpado madu matang tawbidana ba aigi site tagi haijari ai mamang da su kayama ai haijakre ado thagalakpa mayam ama thengnare adubu aina request tawjabadagi chilnau singna aigi request to understand tawba hai tare aduduna adum logthabigiba adum yawe ado matung tarakpadasu FB pages nauna hangbi ba chilnau oiro hanagi pages lai chilnau sing oiro aigi video simatang di aigi site agi ai request tawjari thagat piraktana ba ai hanna aigi site agi haijari masi haidana ichilnau sing FB pai biri be chilnau singna warau bidana basu aigi site agi haijari ado ngasigi oina di ai video se matang asida loisinjarage hayeng result out ta aigi subscriber singa amu unarase ado ai khorang na ngai ga doine ai gi subscriber singna pibirekpa answer dugi ai khorang na ngai jagani numit nini phau ai video se ai gi kaino se matam pijage numit nini hek subadagi di ai result out soidana tawjaragani ado ngasi gi di oina video se matang asida loisinjarage mayam mathangi video da muk thengnarase result out ta muk thengnarase mayambu bye bye amuka hana kurumjari